Manipurgi Governor ga yanakibagi matung inna yamlaba kutsukulai sing arambai tengkolna surrender taukre kari thoklagaba tambangamdri. Haukiba sahi lising ani kulumdoigi me ahumdagi hauna Manipura thokliba lan manung asida Manipur sing amasung tampaki mafam sinda lairiba security force tagi lakiba khulai sing numit 3 ni gi manungda kuchinagadabani haina Manipur Governor Ajay Kumar Bala amadi Union Home Minister Amit Shah na lauthokibagi matung ina ngasi aroiba numit ki nungthin pung ahum khara helakpada arambai tengol gi thongi sing na security force ta khulai sing sinakre kuchukulai sinaba asida yaukiba Thawal Kyam Sipai Babu Bazar dagi arambai tengol gi mama sing oribi akoijam ongbi sitisari Devina phongdokibada Governor da khulai sinakiba asigi matungda Kukisingna amuk analandarakpat arabadi Meeteigi ama sokpada Khusinaki Kulai Singh asi lamdam asigi mama singna amuk na lauduna Irebak Manipur kananaba lanthengnagani ngasi Manipur gi Governor da khulai sinaba adu tongan ba nongmai sahumgi mathakta oigani haina thajanaki ahanba Manipur Rifles ki complex ta pangthokiba thorum aduda Paumi Singh amata manung changhan kide adum oinamak arambai tengol gi thongmi singa loina rakiba maira paibi ima kharadi khulai khusinaba aduda hakthengna saruk yaki masing yamlaba security singna Imphal manungi akoiba mafam sing amadi ahanba Manipur Rifles ki gate ta akan momongda ngak senbagi thabak chathagi Manipur gi tongan ba district singda leiriba arambai tengkol gi gari singda haptuna purakba khulai sing adu tangkak naina ahanma Manipur Rifles gate thoujin duna kusinakibani Governor ga arambai tengol ga yanakibagi matung ina khulai sing adu nahal numidang arambai tengol gi lusing purel korongan ba khumanna lusingba kangbu ga Manipur gi Governor ga rajbhavan da unaduna wari sanaki loinana memorandum amasu pisin kibani Governor ga unaraba matungda Manipur ing tappa poroknanaba Lopam Tokpa Todang Singh Governor Logani Haina Thajaba Pirakpadagi Arambai Tengona Kulai Thadoknaba Pirep Asilarokibani Pirep Adugi Matung Ina Arambai Tengol gi tongan ba unit singda leiba Kulai Singh khumjillaba matungda ngasi Kulai Singh adu kusinakibani hojik phawbagi oina Kulai kaya kusinakibagi haibdu chapchana press na phangmangamdri Tarom adu saruk yaba lakibi Thawal district ki Kyam Sipai Babu Bazar dagi Arambai Tengol gi mama oribi akoijam ongbi sitesuri na Paumi singda hai Governor na lamdam asida santi hanjilalagani haibagi thajaba pibaga loinana Arambai Tengol gi khulai sing kusinanaba khangan kibaga loinana mama singna haibadagi 80 singna Kulai Singh adu thadoknaba pirep lobani Manipur santi hanjilaklabadi Kulai pairubagi mathau tadre haibadagi pirep asi laukibani Governor da ngasi Kulai khusinakibani Arambai Tengol gi isa sing Kulai pisinkraba matungda Kukisingna landaraktuna khunja ama hek solkpa matamda Governor da khusinariba Kulai Singh asi lamdam asigi mama oibi singna amuk hana lauduna ima leibagi damakta akan mamongda lanthingnagani haina su phongdoki Kukisingna Meeteigi san ani hatlaga chathokre haukiba February 15 gi ayukta masagi sangondagi thadokhiba san ani Kukisingna Pharaga halaba matungda chathokre hiram asigi matangda Sabungo Khunau Development Committee gi Secretary Thoibna Pause asida phongdorpagi matung inna mahak masamangna loijaba macha chenjaba san bi ama loinana mahaki manau nupana loiba san laba ama Kukisingna Phara matungda halaga chathokre san sing asi amuk Anganbadagi Sangoldagi Thadokibadagi Sabungko Kunauga Tangnana Lairiba Sangran Hariba Kuki Kun Asigi Singi Sirta Sankibadagi Kukisingna Halaba Matungda Sathokibani San Halaga Sathokiba Asiga Mari Lenana Yangpupi Police Station da Aiba Cherol Pidune Wakatre Adubungasi Pauba Lokotpam Tokpa Tabok Amata Lokotan Lairi Haina Piendaba Pungdoki Child marriage ki case khwaidagi yamna leiba district Thawal district oire singda masi wakat leitribasi video leitabadagi haina ngangom Uttam Kumar Phongdokre Angang oina sahi sudana yum palaba matung child marriage thinge hairabadi district level da child marriage district officer semduna makoigi makhada block development officer aibadi BDO panchayat secretary sing haptuna ahanba mijeng changadabani District Child Protection Unit ki maikai da gisu kupsen chenaba mathau tai tampak ki mafam singda chingilam singna child marriage ki case complaint hanthariba asi yengsin binaba video yauna authority irei leitabana ni haina social welfare minister ngangom Uttam Kumar na phongdokre
Department of Social Welfare National Child Welfare Prohibition Officer gi nomagi oiba orientation cum sensitization program ga mari lena wafam asi director na phongdokibani awareness program hogdokpagi warol piraduna NG utamna hai nupi na sahi tara nipan amadi nupa na sahi kunmathoi sudringai da luhongba thingnabagi damak India da Bharat Abhiyan campaign hogdokre campaign asi mapung phana pangthoknabagi damak district level da child marriage district officer sing semdana mathau tawgadabani singi mafam singdasu child marriage ki case lokhatnaba video thamgadabani child marriage ki case asi sing amadi tampaka yengnaru matamda tampakna masing hena case leiba thengnariba asigi maru oiba maramdi singi mafamnadi case complaint tawpham leitabadagi case asi leitabani haina phongdoki thorom aduda director na hogdok warol pirba matung Sandel district ki Wel-Come prohibition officer ki S Premjit prohibition of child marriage act ki matang da Imphal East ki Wel-Come prohibition officer na child marriage case ki matang da amadi pokso gi act ki matang da child welfare committee ki chairperson su oriba thiam Raj Kishore na wangang duna technical session ohum thokna pangthoki anisuba technical session aduda social welfare gi makha da leiriba Imphal East ki Wel-Come prohibition officer Renu Sanu Moirang Themna Phongdokibada Ekhogi Khunai Asida Yumbal Punsida Khongdabada Chen Chombugi Chanabi Asi Leibuna Cheluruba Masa Singbu Aphapatta Khantadana Luhongnari India gi atopa state singa yengnabada state asida child marriage ki sang yamna nemi state asigi manungda Thawan district na kwaidagi marriage case ki complaint yamba district ori social stigma ki badagi parents sing na macha singbu luhong thokpiba asi tatana thengnai lo thugarga angang sing luhongbagi mahut lo ngakpana hena maru ohenbiu sahi nauriba angang singbu kanunaba leiriba aikhoi da nangbu meitei nupi natro chatnabi khangdro haibani singbo wahi wata si nabdagi hendokduna khut tharakpui thokdok phawba thenglaki haina mahakna phongdoki